मैम ऐसे हौजिको गुवाहाटीदैना इम्फाल बौसे अखोई बस से असम स्टेट ट्रांसपोर्ट कॉर्पोरेशन से सिदा लाक्तुनेबा अखोई पुरना मणिपुरी 13 मुने दो नुपी मरी दुगो नुपा तरुक तरे अदो अखोइना ngasi जर्नी स्वाइ लाक्पसे असेंबदि अखोइसे फ्लाइट लाकदबनेबको रशियादैना केनो बौसे गुवाहाटी फौ यौरकांदा गुवाहाटीदगिना इम्फाल बौसे फ्लाइट लाकदबने अदो मोइना हारिसे गुवाहाटीदा हप्ता अमा लैरो क्वारंटाइन तौरो अदुदुगा डोमेस्टिक ता पाइबा यानि सिदि नत्रगदि पाइबा यारोय अदुदा मोइ ऑप्शन अमा पि क्वारंटाइन लैत्रगना नोइसे बाय रोड ता चलो हारकांदा लास्ट मोइ एयरपोर्ट अथॉरिटीज की मीसिंगना अखोइ वारि सानाबादा मोइना बस से मोइना पास तहलकपने अदो अखोइ सुगम मणिपुर गवर्नमेंट ने सु आयाबा पीरे तो सु पाउनरी अदो अखोइ से केमसु चारक्री बे मैम से अदुगा जर्नी लापदु वानरेबा अदुना अखोइ जो से चागेना जखरबंदा दा अल्लाह ये पैसे से जगह बंदा से कई चाप याबनो लेबको कनाम लेते विशाल अखोना लापसे गनमलीबको पुंग 3 खतंग हेले चाब कम लेट्री अखोई चाहौद्रगदी लॉकडाउन लेबनीना फंगरोब चानिंगाइदो मोना गाइरो लोरने हाइबको जगह बंदा की डब्बा अचौबदो गाइरी कम तौद्री सिदा मोइन है निमकी आना चागे चाओ निमकी सिले अतई पूरा खाली ने इंजांग हवाई थोंब के लोसलेबुदी है सेंटेक्स तौरी अखोइबु थिनबिरक बस प्लेसिस एयर कंडीशन कोच गुवाहाटी टू शिलोंग थाई अदो मणिपुर बोने मोय थिन दोइसे अदो जिरी की लंबी याम फटे है अदुना केनो दिमापुर रोम चलगा नागालैंड लोम चतुने अदुना नागालैंड चतपगी पास हाइनरी अखोइसे जगह बंदा चाने टॉमथिन लेरे विशाल लेरे इंजांग मथेन जो यामेको अरे काली जान तो रे जी इंजांग मथेन जाके तिलौ मछित अम लेरे आलू अतौब लेरे अदुगा बोरी का आलू थोंबा अदु मोगी रायता रो सिकेन पाउडर रायता रो अदुगा हवाई सिदेनो हवाई थोंबा अनीरो खंदी सी कड़ी रो लुपगे हवाई ने सिम कनो यावदबि मखलनी सिजने येन थोंबा अदो अखोगी फ्राई पोरोना हाई फ्राई से पोराने फ्राई द के चिकन मैं अखोई चा बगान यौरे सिजे असि याम लेंगे असि चा मना रादने थारिसे मैम जो खरमनी दो अय सम निंगसिंगैनी सि चा मना मैम थाबा चा बगान दो यौरे अखोइसे अब हाँ अच्छा वो ही नहीं और चामना असली सुंगा स्नैक्स खानो सिकुस ना असामी चीज की अखोइसे नागालैंड यौरे दो नागालैंड से लंबी हम फटे मकोन के नो सेम लंबी से चाउ बोली जेसीबी ने तब गाइडी नहीं अखोई मैम से मपान थोंगेना लबुक लमहांग मपान थोंगनरी मैम से अदो इंगम थागी टाइप तौरे इंगेब मैम से मपान थोई अदो चिंग कोइसलिस सिस्टर कना कंस्ट्रक्शन तौरे असोंगी साइड्स Kohima yore husina mau yogduwa pung amma makhai mo ali sisina Kohima mogi Kohima se phajayam numina waram ne nong keno ta mari makhai ta nong mangi ngasi होजी माउगी दा चंग याना थर्मल स्क्रीनिंग टेस्ट तौदुगी रेडी द लई रे होजी अदो अय थोय नुवाय तम लई रे आयो हाइका जानिंगे असिदा कोइसे टेस्ट तौ मतुंग दा कोइसे मणिपुर दा इम्फाल दा एंट्री तौंदने सिदा ना दि खंगदे
ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯅꯕꯒꯤ ꯄꯣꯠꯁꯦ ꯂꯧꯊꯔꯛꯄꯒꯤ ꯑꯩ ꯀꯩꯅꯣꯅꯦ ꯁ꯭ꯋꯥꯏꯗ ꯊꯕꯛ ꯇꯧꯖ ꯂꯩꯖꯕꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯂꯞꯁꯦ ꯍꯧꯖꯤꯛꯁꯦ ꯌꯧꯔꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯂꯝꯐꯦꯜ ꯄꯥꯠꯇ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯄꯤꯌꯦ ꯅ ꯐꯥꯔꯁꯅꯦ ꯑꯗꯣ ꯔꯨꯝꯁꯨ ꯌꯥꯝꯅ ꯅꯥꯟꯅꯁꯨ ꯄꯤꯕꯤ ꯑꯗꯨꯒ ꯋꯥꯁꯔꯨꯝ ꯇꯣꯏꯂꯦꯠꯁꯨ ꯅꯥꯜꯂꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯔꯨꯝꯗꯀꯣ ꯃꯤ 3 ꯍꯤꯞꯄꯟꯗꯣꯏꯅꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯋꯥꯁꯔꯨꯝꯁꯨ ꯐꯖꯩ ꯁꯤꯗꯤ ꯍꯣꯇꯦꯜꯒꯤ ꯇꯥꯏꯞꯇ ꯇꯧꯔꯦ ꯁꯤ ꯃꯤ ꯔꯨꯝ ꯑꯃꯅ ꯑꯁꯤꯗꯅ ꯍꯣꯇꯦꯜꯅꯦꯕ ꯃꯣꯏꯁꯦ ꯍꯣꯇꯦꯜ ꯂꯩꯇꯦ ꯍꯣꯇꯦꯜꯒꯤ ꯇꯥꯏꯞ ꯇꯧꯋꯦ ꯋꯥꯁꯔꯨꯝꯒꯁꯦ ꯅꯥꯜꯂꯦꯕ ꯑꯗꯨꯝ ꯏꯔꯨꯖꯕꯝꯒ ꯐꯖꯅ ꯑꯗꯨꯝ ꯄꯤꯕꯤꯕ ꯑꯗꯣ ꯑꯩꯗꯣ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯁꯦ ꯀꯥꯏꯗ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯉꯁꯤꯁꯨ ꯊꯦꯡꯉꯦ ꯆꯥꯛꯁꯨ ꯆꯥꯔꯛꯇ꯭ꯔꯤꯕ ꯉꯁꯥꯏ ꯃꯥꯎꯗ ꯆꯥꯒꯦ ꯇꯧꯔꯒ ꯊꯣꯡ ꯂꯣꯜꯂꯝꯗꯅ ꯗꯨꯀꯥꯟ ꯍꯥꯡꯗꯕꯗꯒꯤ ꯑꯗꯣ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯁꯦ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯟꯅ ꯍꯥꯏꯗꯤ ꯀꯃꯥꯏ ꯇꯧꯒꯦꯅ ꯆꯪꯉꯛꯄꯅꯦꯕ ꯑꯗꯣ ꯃꯤꯁꯨ ꯌꯥꯝꯅ ꯂꯥꯛꯇꯧꯁꯨ ꯃꯥꯟꯗꯦ ꯑꯩꯈꯣꯏ ꯂꯥꯛꯄ ꯑꯩꯈꯣꯏ 13-14 ꯑꯗꯨ ꯈꯛꯇꯁꯨ ꯃꯥꯜꯂꯦ ꯑꯗꯨꯅ ꯁꯤ ꯃꯐꯝꯁꯦ ꯍꯣꯇꯦꯜꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯁꯤꯗ ꯑꯣꯏꯅ ꯂꯩꯕꯅ ꯐꯔꯦꯅ ꯑꯩꯒꯤꯗꯤ ꯈꯜꯂꯕ ꯑꯩꯗꯣ ꯍꯣꯇꯦꯜꯒꯤꯁꯨ ꯈꯜꯂꯝꯃꯦꯕ ꯑꯗꯣ ꯁꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯌꯥꯔꯦꯅ ꯈꯜꯂꯦꯕ ꯏꯃꯥꯟꯅꯕꯁꯤꯡ ꯄꯨꯂꯞ ꯂꯩꯔꯒ ꯃꯤ ꯃꯌꯥꯝ ꯂꯩꯕꯁꯨ ꯇꯧꯗꯦꯕ ꯑꯗꯨꯗꯨꯅ ꯔꯨꯝꯁꯨ ꯃꯌꯥꯝ ꯍꯥꯡꯉꯤꯕꯀꯣ ꯑꯗꯣ ꯆꯞ ꯆꯥꯔꯦ ꯁꯤꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯆꯥꯛꯇꯤ ꯀꯩꯝꯇ ꯆꯥꯗ꯭ꯔꯤ ꯍꯋꯥꯏ ꯊꯣꯡꯕ ꯂꯩꯌꯦ ꯍꯋꯥꯏ ꯊꯣꯡꯕ ꯂꯩ ꯉꯁꯤ ꯀꯌꯥꯅ ꯍꯌꯦꯡꯁꯤꯗꯒꯤ ꯆꯥꯛ ꯂꯥꯝꯕꯩꯗꯣ ꯂꯥꯛꯑꯝꯅꯦ ꯑꯌꯨꯛꯇꯤ ꯆꯥꯕꯗꯤ ꯆꯥꯗꯦ ꯐꯦꯟꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯦ ꯑꯩꯈꯣꯏ ꯂꯩꯐꯝꯁꯦ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯑꯦ ꯑꯩꯈꯣই ꯔꯁꯤꯌꯥꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏ ꯈꯛꯇꯪ ꯂꯩꯔꯦ ꯑꯇꯣꯞꯄ ꯃꯤꯁꯨ ꯂꯩꯔꯝꯗꯕꯅꯤꯅ ꯃꯐꯝꯁꯦ ꯌꯥꯝꯅꯁꯨ ꯅꯥꯜꯂꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯣꯇꯦꯜꯒ ꯆꯞ ꯃꯥꯟꯅꯔꯦ ꯈꯜꯂꯦ ꯑꯩꯅ ꯍꯥꯏꯗꯤ ꯂꯩꯗꯅ ꯈꯨꯟ ꯅꯥꯟꯕꯒꯤ ꯆꯥꯡꯗꯣ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯀꯣꯔꯤꯗꯣꯔ ꯑꯃ ꯂꯩꯌꯦꯕꯀꯣ ꯌꯦꯡꯉꯣꯅꯦ ꯃꯃꯥꯡꯗꯁꯨ ꯀꯣꯔꯤꯗꯣꯔ ꯑꯃ ꯂꯩ ꯁꯤꯗꯒꯤ ꯁꯅꯥ ꯀꯩꯊꯦꯜꯅ ꯑꯁꯣꯝꯗ ꯂꯩꯔꯦ ꯔꯤꯝꯁꯅ ꯑꯁꯣꯝ ꯃꯃꯥꯡꯗ ꯂꯩꯔꯦ ꯍꯥꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯁꯨ ꯃꯃꯥꯡꯗ ꯂꯩꯔꯦ ꯔꯤꯝꯁ ꯅꯛꯑꯦ ꯌꯥꯝꯅ ꯑꯗꯣ ꯅꯥꯕꯗꯤ ꯌꯥꯄꯣꯠꯇꯦꯗ ꯑꯗꯣ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏꯗꯣ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯣ ꯆꯥꯛꯇꯣ ꯄꯤꯔꯛꯀꯅꯤꯗꯤ ꯍꯥꯏꯌꯦ ꯑꯗꯣ ꯍꯌꯦꯡꯗꯒꯤ ꯐꯖꯅ ꯇꯧꯔꯁꯤ ꯉꯁꯤꯗꯤ ꯆꯥꯛ ꯏꯟꯖꯥꯡ ꯍꯋꯥꯏ ꯊꯣꯡꯕꯒꯨꯝꯕ ꯄꯤꯔꯛꯇꯧ ꯃꯥꯜꯂꯦꯕ ꯍꯌꯦꯡꯗꯒꯤ ꯐꯖꯅ ꯇꯧꯔꯁꯤ ꯍꯥꯏꯌꯦ ꯃꯤꯁꯨ ꯌꯥꯝꯅ ꯐꯩ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯕ꯭ꯂꯣꯛ ꯁꯦꯝꯃꯤꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤꯁꯨ ꯑꯣꯏꯍꯧꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ 13-13 ꯑꯉꯥꯡꯁꯨ ꯌꯥꯎꯏꯗꯅ ꯅꯨꯄꯤꯁꯨ ꯌꯥꯎꯋꯦꯕꯀꯣ ꯁꯨꯝ ꯃꯦꯃꯣꯔꯤꯁ ꯑꯣꯏꯍꯧꯗꯣꯏꯅꯦꯕ ꯑꯉꯥꯡꯈꯩꯁꯨ ꯑꯩꯅ ꯁꯨꯝ ꯊꯥꯒꯠꯂꯒ ꯏꯃꯥꯟꯅꯕꯈꯩꯁꯨ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯩꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯏꯅ ꯁꯨꯝ ꯖꯔꯅꯤꯗꯣ ꯑꯗꯣ ꯀꯃꯥꯏꯅ ꯂꯥꯛꯏ ꯀꯥꯏꯅꯒ ꯑꯗꯣ ꯄꯨꯡꯗꯤ ꯊꯦꯡꯉꯦ ꯍꯧꯖꯤꯛꯁꯦ ꯊꯦꯡꯉꯩꯁꯦ ꯄꯨꯡ 11:30 ꯇꯥꯗꯧꯔꯦ ꯑꯩꯈꯣꯏꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯃꯃꯤꯡꯁꯦ RMD ꯀꯧꯋꯦꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯐꯦꯜꯗꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯂꯩꯕ ꯃꯐꯝꯗꯣ ꯑꯗꯨꯗꯅꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯅꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗꯤ ꯑꯣꯏꯗ꯭ꯔꯕ ꯃꯥꯜꯂꯦꯕ ꯍꯥꯟꯅ ꯃꯤ ꯂꯩꯔꯝꯕꯁꯨ ꯃꯥꯜꯂꯦꯕꯀꯣ ꯃꯣꯏ ꯀꯦꯟꯁꯔꯒꯤ ꯂꯩꯔꯝꯃꯤꯒ ꯍꯥꯏꯌꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯈꯛꯇꯪ ꯑꯣꯏꯅ ꯂꯩꯕ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯥꯛꯄ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯗꯒꯤ ꯂꯥꯛꯄꯁꯤꯡꯗꯣ ꯑꯗꯨꯒꯤ ꯈꯛꯇꯪꯒꯤ ꯂꯩꯌꯦ ꯑꯗꯨꯒ ꯔꯨꯝꯕꯨꯗꯤ ꯑꯍꯥꯡꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯣꯏꯅ ꯁꯤꯟꯅꯔꯤꯁꯦ ꯂꯝꯗꯤ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯃꯤꯅ ꯌꯥꯝꯖꯗꯕꯗꯣ ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯐꯖꯅ ꯂꯣꯏꯅ ꯄꯤꯕꯤꯌꯦꯕꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ ꯃꯐꯝꯁꯦ ꯑꯗꯨꯒ ꯃꯣꯏꯅꯁꯨ ꯌꯥꯝꯅ ꯋꯥꯄꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯒꯨꯋꯥꯍꯥꯇꯤꯗꯩꯅ ꯏꯝꯐꯥꯜ ꯐꯥꯎ ꯊꯣꯛꯂꯛꯄꯗꯣ ꯑꯩꯈꯣꯏꯗꯣ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯊꯣꯛꯂꯛꯈꯤꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯒꯨꯋꯥꯍꯥꯇꯤꯗ ꯏꯝꯐꯥꯜꯁꯦ ꯐ꯭ꯂꯥꯏꯠꯅꯦꯕꯀோ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯄꯨꯗꯤ ꯄꯩꯁꯥ ꯃꯥꯡꯉꯦꯕ ꯂꯣꯏꯅ ꯃꯤ ꯂꯣꯏꯅ ꯃꯥꯡꯅꯔꯦ ꯑꯗꯨꯅ ꯃꯈꯥꯗ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯄꯥꯁ ꯅꯥꯒꯥꯂꯦꯟꯒꯤ ꯄꯥꯁ ꯑꯗꯒꯤ ꯃꯥꯎ ꯒꯦꯠꯇ ꯆꯪꯕ ꯑꯗꯩ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯤ ꯄꯥꯁ ꯂꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯗꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯔꯃꯦꯟꯅ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯒꯔꯃꯦꯟꯅꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯔꯃꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯒꯤꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁ ꯑꯩꯒꯤ ꯄꯦꯔꯦꯟꯁ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯕꯤꯁꯥꯜ ꯑꯗꯒꯤ ꯇꯣꯝꯊꯤꯟ ꯑꯗꯒꯤ ꯕꯤꯛꯇꯔ ꯁꯃꯔꯖꯤꯠ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯄꯦꯔꯦꯟꯁ ꯀꯩꯅꯁꯨ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯤꯡ ꯌꯥꯎꯋꯦꯕꯀꯣ ꯃꯣꯏꯒꯤ ꯄꯦꯔꯦꯟꯁ ꯀꯩꯅꯁꯨ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯀꯥꯟꯗ ꯑꯗꯨꯒ ꯀꯣꯟꯅ ꯃꯅꯤꯄꯨꯔ ꯒꯔꯃꯦꯟꯗ ꯃꯣꯏꯅ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔ ꯒꯔꯃꯦꯟꯅ ꯈꯨꯗꯛꯇ ꯁꯤꯜꯂꯛꯄꯅꯦꯕ ꯂꯝꯕꯤꯗꯣ ꯂꯥꯏꯟ ꯀ꯭ꯂꯤꯌꯔ ꯑꯣꯏꯅꯕ ꯂꯥꯛꯄꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯅꯕ ꯑꯗꯨꯗꯨꯒ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯁꯦ ꯁꯤꯁꯤꯗ ꯃꯣꯏꯅ ꯄꯤꯕꯤꯕꯅꯦ ꯑꯗꯨꯒ ꯂꯩꯐꯝꯁꯨ ꯅꯨꯡꯉꯥꯏ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯁꯦ ꯑꯗꯨꯒ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯋꯥꯁꯔꯨꯝ ꯌꯥꯝ ꯊꯤ ꯅꯥꯜꯂꯦ ꯏꯔꯨꯖꯕ ꯋꯥꯁꯔꯨꯝ ꯑꯗꯨꯒ ꯏꯟꯖꯥꯡꯁꯨ ꯍꯥꯎꯅ ꯄꯤ ꯑꯗꯣ ꯏꯟꯖꯥꯡꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯎꯕ ꯍꯦꯟꯅ ꯆꯥꯅꯤꯡ ꯇꯥꯔꯗꯤ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯊꯤꯜꯂꯛꯄꯁꯨ ꯌꯥꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯇꯧꯖꯔꯒ ꯆꯥꯖꯕ ꯑꯗꯣ ꯃꯅꯤꯄꯨꯔ ꯒꯔꯃꯦꯟ ꯑꯃꯁꯨꯡ ꯑꯁꯥꯝ ꯒꯔꯃꯦꯟꯁꯨ ꯊꯥꯒꯠꯆꯔꯤ ꯑꯁꯥꯝ ꯒꯔꯃꯦꯟꯅ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯕꯁꯇꯣ ꯋꯥꯏꯕꯤꯔꯤꯅꯦꯕ ꯑꯗꯣ ꯕꯁꯇꯨꯕꯨꯗꯤ ꯄꯦꯛꯄꯨꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯖꯩꯀꯣ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯒꯦ ꯑꯗꯣ
ꯑꯩꯈꯣꯏ ꯁꯤꯗ ꯃꯤ ꯌꯥꯝꯅ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯤ 9-10 ꯈꯛꯇꯅꯦꯕ ꯌꯥꯝꯅ ꯏꯆꯤꯛꯑꯒ ꯂꯩ ꯑꯗꯣ ꯃꯣꯏꯒꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐꯁꯤꯡ ꯐꯖꯅ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ ꯑꯩꯈꯣꯏꯗ ꯑꯋꯥꯠ ꯑꯄꯥ ꯂꯣꯏꯅ ꯍꯪꯕꯤꯌꯦ ꯑꯗꯣ ꯑꯥꯗꯒꯤꯗꯤ ꯅꯥꯗꯅ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯔꯁꯤꯌꯥꯗ ꯍꯧꯖꯤꯛꯄꯨꯁꯤ ꯑꯗꯨꯝ ꯅꯥꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯅꯨꯃꯤꯠ ꯑꯃꯅꯤ ꯁꯨꯔꯦ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯔꯛꯏꯁꯦ ꯅꯥꯗꯕꯁꯨ ꯑꯣꯏꯖꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯁꯤꯁꯨ ꯕ꯭ꯂꯣꯛ ꯁꯦꯝꯖꯜꯂꯤꯁꯦ ꯃꯦꯃꯣꯔꯤꯁ ꯑꯣꯏꯍꯧꯒꯗ꯭ꯔꯅ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯕ ꯃꯁꯦꯟꯒꯤꯅꯤ ꯌꯥꯝ ꯈꯪꯍꯩꯗꯅ ꯁꯦꯝꯕꯗꯤ ꯅꯠꯇꯦ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝ ꯊꯣꯛꯄ ꯃꯇꯝꯗ ꯋꯥꯕꯤꯈꯤꯕ ꯑꯩꯒꯤ ꯌꯥꯝꯅ ꯁꯦꯅꯤꯌꯔꯁꯤꯡ ꯑꯍꯟꯁꯤꯡꯗꯣ ꯄꯦꯔꯦꯟꯁ ꯃꯌꯥꯝ ꯑꯗꯨ ꯒꯚꯔꯟꯃꯦꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯗꯁꯕꯤꯗꯥꯅꯤ